ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯇꯣꯔꯕꯨꯡ ꯕꯪꯒ꯭ꯂꯥꯗ ꯆꯤꯟꯀꯨꯒꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯐꯨꯝꯒꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯁꯤꯚꯤꯜ ꯋꯥꯔ ꯕꯥꯔꯇꯣꯟ ꯇꯧꯒꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ ꯍꯥꯏꯅ ꯇꯣꯔꯕꯨꯡ ꯕꯪꯒ꯭ꯂꯥꯒꯤ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯇꯣꯔꯕꯨꯡ ꯕꯪꯒ꯭ꯂꯥꯗ ꯆꯤꯟꯀꯨꯒꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯨꯝꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯕꯤꯁꯅꯨꯄꯨꯔꯗ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠ ꯆꯠꯇꯨꯅ ꯗꯤꯁꯤ ꯑꯣꯐꯤꯁꯇ ꯊꯣꯝꯖꯤꯟꯈ꯭ꯔꯦ ITLF की कुकी लुचिंगबा सिंगना लेखिद्रबा सिंगी असिबा हक्चांग सिंग सिजन्नदुना पॉलिटिक्स सानगनु हाइना कोकोमिना फोंदोरक्ले तोरबुंग बंगलादा कुकी चीन टेररिस्ट सिंगी असिबा हक्चांग फुंबा यारोय हाइदुना कैथल इमा सिंगना मफुम अदुदा अजोबा खोंचेत अमा चटकदौरी नॉर्थ ईस्ट विंडो टीवी ना संदोक सरिबा नुमिदांगी पाव मियेंग ताबिरिबा सिंगबु चन माबमना खुरमजरी हौजिक पाव संदोकना पिजरी चई असिगे मे अहुमदगी चिनकुकी टेररिस्ट सिंगना लंदारक्तुना विष्णुपुर डिस्ट्रिक्ट सिंगी थमोइदा चाकलिबा मई असिदा हेना मईजाउबी हौननबा ओइना थोकनी हाइना फोंदोकी हौरफम ओइरिबा तोरबुंग बंगलादा कुकी मिलिटेंट सिंगी असिबा हक्चांग कुमगा सिमिट्री ओइनी हाबा वाफम से ओइता सेंना याजनिंगदे मसिदी एकोइ मैतै सिंगी थमोइ नुंदा चाकतुना लैरिबा मैरी मरक्ता कंबा इ लंसिंबगा समानना थोकनी अदुना असिगुंबा कुकी मिलिटेंट सिंगी का हेनबा आइना यादबा थबक थवंग सिंग सेंटर अमदी स्टेटना मतम जाना सेक्शन थरांग लौबिदुना अथिंबा थंबियु अदुगा नाकल अमरोंदा मैतै सिंगी लाल पांबा मिसक नते कुकी सिंगना सेंटरदा पिखिबा रिपोर्ट मैतै सिंगना लाल होदुना इखोइ ओती नैबिरा हाइबदुदी तासेंगना अरामबा वाफमनि करिगुंबा मैतै सिंगना लाल पांबा फुरुक अमा ओइरंबा तारबदि मणिपुरदा सही कयादगी खुंदादुना लैमिनरलिबा कांगलोक मसेंगी मथक्ता लाल होदुना नुसी जानाना लैरिबगी ममी अमा तारिबसि तारमदबसु याय विष्णुपुर डिस्ट्रिक्ट की कुंभी एसी की मनुंग लेबा तोरबुंग बंगलादा चिनकुकी टेररिस्ट सिंगी असिबा हक्सांग सिंग पुरकलगा मोंफम सेमगनी हाइना थौरांग तौरिबसि सुक्या यारोय हाइना डिस्ट्रिक्ट असिगी माइकै कयादगी लाकपा मियांगी अचौबा खोंचेट अमा डीसी विष्णुपुर की ऑफिस तमना थोमजिनख्रे ngasiगी मियांगी खोंचेट अदुदा ओल थांगा अपुनबा नुपी लोफ कुंभी अपुनबा नुपी लोफ UWDO विष्णुपुर अनुल विष्णुपुर मम्पिल मोइरांग MPAL विष्णुपुर की नुपी चा कयाना सरुयाखे खोंसत अदुदा यावबा नुपी लुचिंगबी तरामंगाना डीसी विष्णुपुर गा उनादुना वारी सानके तुंगदा डीसी ना लेंगा की माइकेदिगी लोखटफम थोकपा थबक पुंबा लोइना लोखतुना सिक्योरिटी ना निंगचिना ngaktuna चिनकुकी की मोंफम सेमहंदना बा होनगनी हाइना थाजबा पिरखी हारे नुपी सिंगना करिगुंबा हारिबा वाफम असि थबक ओइना पांगथोकत्रबदी मखल कयागी खोंजंग संगसिनगनी हाइके MANIPUR की ITLF की कुकी लुचिंगबा सिंगना लेखिद्रबा सिंगी असिबा हक्सांग सिंग सिजन्नदुना पॉलिटिक्स सानगनु हाइना कोऑर्डिनेटिंग कमिटी ऑन मणिपुर इंटीग्रिटी कोकोमिना थादरोपा चेरोल अमना पल्ली कोकोमीगी मीडिया कोऑर्डिनेटर ना थादरोपा चेरोल अमदा मैतै फुरुफ की लेखिद्रबा मियोइ सिंग अदु मसा मसागी लेकाइदा इकाई खुमनबगा लोइनना अरोइबा मथौ मंगम पांगथोकलिबा असिगुमना ITLF कुकी की मियोइ सिंगनासु लेखिद्रबा सिंगी असिबा हक्सांग सिंग मसा मसागी मरमदमदा लेरोन चनहन्निंगे लेंगा की लम खोपसिनबा असि लोगी वांगमदनी लोइनना मैतै सिंगी खुंदा लेरोन चनसिनबा असिना माइके अनिमकी मियोइ सिंगी सेंटिमेंट सोकनबा मचाक अमा ओइबता नतना थंगनरिबा खुल अनिगी मरक्ता नुसिनदबगी खुदम अमसु एहौरगनी हाइनसु पल्ले चेरोल असिना मखा तारादुना हयेंग तोरवुंगी एरिया कुकीगी लेखिद्रबा सिंगी असिबा हक्चांग लेरोल चनगनी हारिबासी कोकोमिना अकनबा मओंगदा कंडेम तवे इरांग असि मखा सथा हनिंद्रबदी स्टेट अमसुंग सेंट्रल लेंगाकना थवोंग असि थिंगदबनी हारि मणिपुरदा रूल ऑफ लॉ लेडी हाइबा असि लेंगाकना खंगनगदबनी लोइनना थवाई याउद्रबा हक्चांग सिंग मखोइ मखोइगी खुलदा लेरोल चंद्रिंगैदा मखोइगी आइडेंटिटी खंगदोक्तुना इंडियन सिटीजन लान नतब्रा हाइबा अदु खंगदोकदबनी हारदुना फुरुफ अनि मक्की मियोइ सिंगना इरांग सागत पिदनबा अमदे लेंगाकी मथौ तौहन्नबसु अपील तौरक्ले
prior permission yaudana lenga ki lam khopsin ba asi logi wangmadani maram asina lenga na so furup anima ki marakta leiriba irang asi yengduna thabok paikhatkadabani karigumba paikhatrabadi maduda tholakpa afafata pumnamak state amasung central lenga na tekjak pugadabani hari Maitegi lam mafam amatada kuki singi asiba haksang fumba yaroi amadi karigumba manipur lengang na ima singi athingba asigi mayokta chatharakpa tarabadi maduda tholakpa afafata pumagi tekjak manipur lengak amadi center na pugadabani manipur lengang na thingba ngamdrabadi lengak pariba luchingba khudingmak manipur da leiba yaroi haina kaitel fambi ima singna akanba wafam phongdokre Khwaramban Ima Kaitel Joint Coordinating Committee for Peace ki member YVI mana haikibada hayeng torvung kona haulal khopi manakta leiba as Voljang khunda asiba fumbagi thoram pangthokani masida community khudingmakna asibagi aroiba mathong mangam pangthokpada ikai khumnaba utnaba hairakle masida kanaguma mioi natroga kangbu aman apanba pinaba honaraklabadi maduda thorakpa pumbagi tekchak makoina pujagadabani haina khangalakle Tha ahum faraklaba kuki singna maitegi mathakta chatharakpa lan asida sikhiba kuki militant sing Vistupur district kumbi kendragi torvung banglada mongfam oigani haibasi yaroi haina historical heritage development organization moirangi secretary K Mohan Chandrana moirangda leiba konung aribada pangtopa paugi mifam amada phongdokre paugi mifam aduda Mohan Chandrana moirang kanglelol gamari leinaba maru aiba mafam moirangi thodok wathok khudingda yauriba Khudingi yauriba Vistupur district ki manungda leiriba torvung banglada kuki singi mongfam semba yaroi wafam sigi matangda Manipur ki governor CM amadi atai mari leinaba singda aiba cherol piduna khangan ki basu leikre haiki Kias ki maru mapam chu oriba loinana aru morangi thangjingi leiba sigi forum thong hekto khudingi ai mapam jaga siga Jamna la pamni sengma mapam mesida kias ki chagon pam mesida nain le chongi thong thong to boma pam sida oi pam sida lalo ba kambu ki terrorist kambu ki mapa lamni ge lapa aru miyoi singa tugi mogi mopam sengokani an to besi chauba aikogi makete ki laiba sangta sing makete ki morangi loina na manipur na masi yamna sauna ikon kanjem toi Laikhidraba Chinkuki terrorist singi asiba haksang sing torvung wanglagi maidei taba mafam singda Lairon Channaba Honabada Churchanpur ki SP na Churchanpur police station ki OC amadi paramilitary force sing ngakhanduna mafam adu Sengdok Hankiba Thawang asi laibak thibani haina Fox ki president DH Maniharna Phongdokre Fox ki office sa pangtupa paugi mifam amada wafam asi phongdokladuna mahakna hai hau kiba leiba popot nimita Chief Justice DY Chandrasud ki bench ta chatakiba hearing amada center ki Solicitor General Mehta na laikhidraba mioi singasi ayambana illegal oina India da changlapa mioi oiramba yai haina phongdokpa laikhrabani Aduna hauzik India da thokliba thodok asi internal conflict nate external aggression amani haina phongdoki magna makha taraduna more da handak jinku ki illegal immigrants sing nauna yum kuntra hena mai thakraba matungda law and order ngakdaba reinforcement ki changkiba personal marifuram technopol da panduna leiba numit mangani suraba fawa manipur lengak na tumina leisilibasi singda law laitre haiba takpani haina phongdoki Tarik kunchama thoida Trobungi State Agriculture Office daibagi sigi lampaksida ki cookie singna ki nupi chakchek kum kunjara kanda legi makoi Example police station ki OC masamak amadi mafam aduda Kenton paramilitary post cover tawdun legi mayam si lai na sigi mamang sida makoi ki ni phumne aidana mafam si nupi mayam sina sengko kanda mafam si symmetry mu onthon ba ona ko program si masai sida hari ba social police sini mateng pangsen balona na state nataba khoi ki mapan dagi lakwa paramilitary force sini mateng pangela kanda thena mai asa ku dagi region baman dagi mo mo tor ponsi amna laibak thibani haidana ai thamjage dana maram or kanda mafam asida foreigner haiba tare adai basi nahan ki kenoda ki chief justice DY Sandrasan ki bench ta khiba khoi ki adugumba rai amada hairiba manipur da jik irang jina siriba ki militant sing se aya man mapan dagi mioi ngakten haiba ki adugumba wafam amasu leikre sina maram or kanda sigumba pandagi sangpa extra ba lautunaba ama yaurabra haibasi hangningai oi thodok asi tampaki mafam amada oiramba tarabadi khudakta ahenba first thousand duna thinglambasu yai kariguma mafam asida asiba sing fumnaba honaraklabadi maduda tholakpa afafatagi tekchak khudimak manipur lengak DC amadi Churchanpur SP na pugadabani haina cherol asina palli
ngasi ayuk anganbada Imphal West District ki manung chanba Langol Zone 2 da gari ama yauna yum ahum masak khangdaba miyoi kharana mai tharamle Fire Service ki fire tender gari laktuna yum singadu kannaba honabada yum amadi kanba ngamhaure anidi tumna sakre hari thaudok adu ngasi ayuk pung 5 rom tarakpada thokibani thaudok adu ki paw hek phongbaga Imphal West District Police ki team ama mafam aduda changsinduna yengsinkre mai adu kanana kari gidamakta tharamlibano haiba khangba ngamdri hari Battle Kuki Kunda CRPF Thamgani Haribasi Akoibagi Kun Singa Ayaba Yaudana Amadi Kuki militant singers is ceasefire Chanadana Thamba Yaroi Haina Sekmai AC Amadi Lamsang AC Gi Miyam Achetpa Waref Lokre Wafuma Singasi Ayuk Laren Kabi Kadangban Gram Panchayat ki Manung Chanba Ward number 5 Haina Khangnariba Laren Sazik Community Hall da Miyam gi Mifam Amada Fongdok Nakibani Mifam Aduda Sekmai Kendra Protection Committee ge convener Nunglepam Bovina Fongdora Kibada Sekmai AC Amadi Lamsang AC Asida State Security Forcing Thambinaba Chief Minister da Memorandum Pisin Kiba Laikrabani Imphal West Amadi Kangpopi District Tainariba National Sports University gi Maning da Leiba Kautruki Chingtakta Kuki militant singna Bunker Saduna Leriba Asi Taktok Pinaba Haizakrabasu Ngasi Faba Taktoktana Leire Torvungi area da Asiba Kuki militant singi Haksang Sing Fungani Haribasi Yaba Ngamloi Hanasu Fungdoki Mamang to honorable CM da koi na memorandum pisan gibo like rabani Singmai kendam lam sangkita ani gi marak sida akoi gi Manipur security force thambiyo haina akoi maitai khundari ba singa singa pi semina ba gi damakta adubo hanta khangau da na Manipur state government pai khalokpa Kampopi district ki manung sana lariba Bethel haira khangna bu khul asida makoi gi khul asigi protection taunana ba gi natabada jaga sida moina CRPF thara aga akoi deploy tawradabani haibagi akoi de ngarang si khangau da na tarukpaji akoi yamna chauna strongly condemn tawi Kuki militant singa uzik lainariba irang asida hairiba Bethel khul asida security thamba sang bai base yaro hai base akoi ngasi phamliba press meet asida lairiba akoi mipung khudib ima ibel mayam sing aduga atopa to akoi gi kendra digi lai puiba luk khudib man masi sang bai yaro hai base ahan madimane Makha Tarakpa Oina All Manipur Nupi Maruf Sekmai Area Committee Secretary Purnimasi Maibam na Fongdokibada Battle Hariba Kun Asi CRPF Thamduna Ngakpi Senbigani Hariba Asida Ayet Palaite CRPF na Mayada Laiduna Nakal Animakpu Ngakpi Senbigada Orabadi Yai Adum Oinamag Kuki Singna Mayumakai Saduna Leshin Bada CRPF Thamduna Ngakadaba Orabadi Yaroi Madu Orabadi Maite Singisu CRPF Ngakduna Tungan Mamafamda Yumkai Maina Tumna Sakraba Sing Adu Nona Saduna Hangani Hainasu Haike Bethelgi Kungangbu Ngakani Haidana CRP Thamgani Haribase Ekoi Ayaba Magi Matung ina Haibadi Kungangsida Nga Aba Matungda Makoina Kuki dasu Makoigi Misang Oidaba Aduga Maite dasu Oidaba Mayai da Leraga Pumna Mak Thingaga Ngakani Haibadi Ekoi Kunjasing Yai Adu Natabida CRP na Nga Aba Matungda Makoigi Kungangsing Asida Makoigi Kuki Sing Sina Amuk Lakselaga Makoigi Mayum Saraga Laishalage Natragana Taurage Adugumba Mayamadu CRP na Ngaka Dobani Haiba Oiraba Taragadi Ekoi Somda Ladiba Kungang Kuding Bangna Ekoi Yabanga Moy Asigumlaba Torbungda Ekoi Manipur Gima Pamsingda Mai Tadokiba Sakiba Mayama Sosampurda Ladiba Mayama se Sidasu Maitegi Ekoi Kunjasing se Ekoi Su Laige Ekoi Gisu Security Protection Lama Bibi Raga Ekoi Kunjasing Su Yum Saraga Ekoi Gisu Laiba Yabi Ayaba Bibiyu Adu Nataba Taragadi Hajiki Petelaiba Kungang Asida CRP Thamba se Ekoi Yabanga Moy Hauzik Marak Naten Break Amatang Lominasi Diabetes Kaloina na hinglibu sing tha amagi manungda fahan bangamle. Khong hamba nungai tabasu numit manga nigi manungda fahan bangamle. Piles haibadi nungsang nabasu chama da chama fahan bangamle. Cholesterol wangba numit kunida normal oina lehen bangamle. BP wangbasu tha amagi manungda normal da lehen bangamle. Pumnamak natural oiba anoba hidak makal singna laying jabani. Haksang da sokadaba side effect amata leite. Makatana hidak chabagi mathausu tararoi. Akopa moral gidamak na simaglengsin biraw Diabetes Hospital, Jenims Road near Punjab National Bank, Porompat.
30 years of trusted diagnostic service, Babina Diagnostics. Break ki batungda mayam butaram naukchari. Blood for Unity haiba hiramda nomagi oiba awareness cram. Blood donation camp among us Manipur University Students Union Musuna Sinduna Health Center Manipur University da Bangtokre. I dan tawagi thoram aduda Musugi Finance Secretary KSS Okena Fongdokibada. Ngasigi I dan tawagi thoram asi amata oibagi wakalonda punna sangsin minaduna. Haukiba kaya adubu kautok minaduna punbagi saktam ama saganaba amade. Lengak ani leitanaba hona minabagi pandamda Bangtokpani hari. Mag namaka taraduna lanzana duna relief camp sing the lady ba mioy singi damak RIMS ke clinical psychology department ka khusam naraga counseling ki thorama masu sinnabasu thorang tore hari ngasigi thorama du da mahairoi chama henbana idan tawki hari Haukiba may bitang ahong dagina kasi fawda lepalay ka na sa therapy Manipur ga sa upur ani oiba for manisig maragta thokiba thongdo thogdo asina mam orakanda sel asigi manung masung mapanda leba yam sinda o ana pinda natana asoka pan yam yaw pa masida sida si students union na ay balengakta asung paliba central government ang sumunod government ani magdala thokiba thogdo ba thogdo asigi walosen puliga na ba ko dina ki legi sulu tamdaro nga magkuto kana assessment program manung kana kasi hubo oina blood donation camp sa pangtokdaga ay na amato oibigi wakalan sa kadinera saungakiba atong nito ang tubo gasu ay tatang niraganda sa asida ani sugadanga tanaba amasung tukay bagi wakalon atong niraga apon bagi wakalon ang hanan sa sin na ba sugi na kini sa apil tawjay Luraba tanja asida Manipur da leiriba miyamna tongan ba wakalon da thabak tobagi mauta amate oina punsandun apun bagi waref amada sangsin minaba mathau tare haina Universal Mothers Organization UMO gi President M Sorozani Leimana Fongdorakli ngasi lamfel da leiba UMO gi office da pangtopa pau gi mifam amada wafam asi fongdokladuna mahakna hai Manipur da thok leba irang asina maram oiraga nakal anima ki miyu kaya ama sokalle loinana asi ana kaya thokle irang asida kugi gi leikidraba miyu sing meite gi lamda leiron changini hariba asi yaninde makoi gi maram da leiron chanbiyu maduda ima singsu saruk yazage haina Fongdoki mag namaka taraduna ngasi miyamna awaba tariba se kuki singda chongsafam piramba asina ni maram asina kuki singda atai atopa furup singna su lam yonba tawbiganu haina apel tawke Chiriba thawai sing ado aikoi trobung bongroda usilaga mogi leiron changani haijase Universal Mother Organization na koi yaba ngamoi mairamdi sarkara phawa mokoi ase magi maramdagi koi iramjamjigi mi na te haibaba hairabani aduga magi maramdamda ichasingdu magi mafamda puraga leiron chanbiyu aduda koi Universal Mother Organization yaujage aduga Manipuri leiba leimaida mapuna thanamba lamchu nataba aduda hekta fosterga gun poinda leiron chanba haibase ngachigi sarkarna amadi state sarkarna haibadi haibire akoi tadare paper da adu oiragasu ahema post hadin bani khangde ni tawbani khangde leiron channo chima akoi tawiganu amasum tawrakko taradi mai jawbi horoi haningai leke Vishnupur District ke Tera Khongsang bi Ward number 1 da Haukiba Julai Kunipanda Kuki militant sing na hing nungthal na dana lan taraki numit adu da kapla kiba bomb sing adu gi manungda and matumbagi inkhol da ama tasilaki hariba bom adu pokhaidana ngasi foba taduna leiri athubada mari leinaba singna bom asi lokthokpiu matam sangna lerakpana aki akhang kaya thokle polisu laklamle adubu ngasi foba lokthokpidana thambasi nuaide thuna bom asi lokthokpiu haina en matumbana apel tarakle Ogi batang kuni pangi asida kapna kona batau bata oki militant singna bom je kapsalak paneba aro pokai bangam da agila khonthi da tasan bane tari bom je ekoi yum je da leibham tabham khangdre aduna mi paire bom je athuba matam da ongtang lokthok pi haina media thongda sarkar thongda ina hajaninge Ikang Kangaudana Zirivam ki SP Maharambam Pradeep ki transfer order thoklak pasi Zirivam da leriba ZDO ACMP Zimpal
WASAK Ziri Kaitel Sakwat Tharang Luf Amadi Ipsana Yanintabaga Lunina Lengagna Stay Order Tokadabani Haina Apunba Ziri Maira Paibi AZMP Office Pangtokiba Paumi Singa Unaba Amada Ziri Development Organization ZDO President E Dewana Fongdurakli Dewana Hai Megi Tang Ahumdagi Hauraga Levaki Irang Asi Toklabasunga Foba Ziri Vam the Irang Ama Foba Tokandana Lakli Zirivangi DC Amadi SP Yauna Tongan Tongan Mafam Singda Peace Committee Macha Simdun Irang Toktana Ba Honari Marak Asida Kanghodan SP Bu transfer Torokpa Ase Zirivangi CSO Sing Amadi Miam na Yaninde Lengak na Miangi Apamagi Mayokta Lepiroi Haibagi Tazabat Tambaga Lunina Stay Order Tokpi na Ba Apel Torakli Zirivam Ase border area Oibata Natana Vekragi Tongan Tongan Ba Furup Sing na Kundari Ba Mafum Adudasu Karigumba Ama Toklakpa Matamda Naha Oiba SP Ama Leiragadi Aikoina Sangsil Luba Matamda Kudakta Sangduna Police ki Oiba Tavak Sing Adu Tawang Ngamgani Habigi Tazabalay Haiki This committee Masa Mafum Singdana Ibajida Tonga Tokse Tokana Masi Obla Maraksida Tongana Jilbam SP Transfer Corpasi Jilidale Tongan Tongan Praja Sing Amadi Siuso Mamasi Yanindi Amadi Stay Order Ama Kambu Privacy Leva Lenga Amdani Amadi Lenga Praja Miangi Apambi Mayotosu Kabiro Habigi Hazabu Sokamde Jilbamsi Border State Amo Oyunina Labi Tongkata Marak Obana Tongan Tukta Tuksida Karing Motoko Matamda Young Oiba Naha Oiba Tumba SP Moragadi Kudakta Akoina Sangba Ngambagi and Police Oiba Man Tawada Torunsi Tabung Muni having Hazabudani Akoina Young Oiba Sumba SP Mapi Pandemisi Iva Opamsi Chakari Amadi Lengan Moisinda Akoina Apel Apun Baluf Ningtau Kong Namaru Oiba Tawdang Loduna Tongan Tongan Ba Mafam Singdiki Lanzanarapa Mio Singidamag Mangol Nganbi College Ningtau Kong da Hanglaba Relief Camp ki inmate Singna Makogi Nomagi Sagadaba Jara Namagi Polam Sing Maitei Kungagliba volunteers Singidamak Tingpang Polam Oina Kudol Tamkre Relief Camp Asida Churachanpur Diki Lanzalak to the Lady B RK Victoriana Fongdo Kibada Kungapi Riba volunteers Sina Tawai Kubak the Haptuna Aikogi the Makmakoina Loriba Todang Adubuikai Kumnaba Utpa Oina Aikoina Sagadaba Chinjaktaki Sara Namak Kaktaraga Tingbangi Polam Singasi Pangzabani Haina Mahagna Fongdoki Ngasi Aikoigi Mangol Nganbi Kolesida Apun Balup na Simbi Langbi Duna Aikoina Lanjanara Iba Churchanpur Amadi Torbung Hogzakai Tronglaubi Asidagi Che Lanjela Iba Mayam Singsina Pulap Lepminare Hairaga Aikoigi the Makta Kun Ngapi Riba Ibung Passing the Makta Aikoina Zarana Malepsaraga Aikoina Ngamzaba Kara Kudon Tamzabasida Awat Palaitana Apian Pian the Ying Bidana Asina Pianzare Haidana Aikoina Pizaba Sunata de Kara Katang Oirasu Zarana Makatang Zaba Pang Gita Makta Aikoina Ibung Passing the Makta Aikoina Pizari Base Asisina Pian the Bakayama Lera Masu Penbu Haiz Moirang Esigi MLAT at Santina Langi Awaba Nanglaba Relief Camp Sing the Ladiba Inmat Singi Special Job Card Ivudo Southern Ahanba Oina Moirang the Labor Ivudo Tangzing Guest House the Labor Inmat Marifunito da Yentokre SDO Moirang Chirom Sommeren Rana Job Card Ase Government ki Akanaba Taurang Amagi Makada Awaba Taraba Singi Mating Oinaba Sembani Job Card ki Kutsumal Ase Lupal Jani Homfu Oigani Tavak Subada Isagi Lambda Subani Kana Nintina Subiu Haiki, Toram to the MLAT at Santina in Mat Singi Awat Abakaya Hanglabatunda, Kendra Sida Hosic Lady by Relief Camp Masing, Tarataretni, Masida Mio listing a home chom, Nymphuram Lady, Job Card Piba Yaba Makai Sem the Bahonagani Hina, Emelina Fondo Kibaka Lunina, Lengana Paikaliba Sakwa Toranka Yagi Matanga, Miamda, Wanganki. Nimsingda Okole Loidava, Ikahasta, Malimsida, Marida, Rodova, Ogugi, Adumba, Soba, Yada Sakiva, Apoya Dugumova, Apokula Maran for the Kanda, to give up to that. Sakar, Silla for the Yamsi, Okan Kanan Zagena, and she was the last of me. Naurem Birahari College Kundrak Pom the Hangliba Relief Camp Asida Leba, Inmat Singi Nomgi Oiba, Len the Lang Bagi Toram Amangasi, National Youth Charitable Trust ki Founder President Takelambam Sivaraski Miching Makada, Chief Medical Officer Info Iska Kusan Naduna, Len the Lang Bagi Toram Ama Pangtokre, Len the Lang Bagi Toram Adugamari, Lenina Dr. Pangambam Nancy Nahai, Relief Camp Asida Leriba, Inmat Sing the Hauzik Tengleriba Makoi Masada, Nuaitaba, Leramba Amadi Hanadagi Naduna Leraklaba, Hauzik Hidak Chaduna Lady
ꯂꯩꯔꯤꯕꯁꯤꯡꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯐꯪꯗꯕꯒꯤ ꯑꯋꯥꯕꯁꯤꯡ ꯀꯌꯥ ꯌꯦꯡꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯦꯝꯅ ꯄꯤꯕꯗ ꯅꯠꯇꯅ ꯇꯨꯡꯅ ꯅꯥꯒꯟꯕ ꯂꯩꯅꯥ ꯂꯥꯏꯍꯧ ꯍꯧꯕ ꯎꯟꯁꯥꯒꯤ ꯑꯣꯏꯕ ꯂꯩꯅꯥ ꯀꯌꯥꯅ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯃꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥ ꯌꯦꯟꯊꯣꯛꯈꯤ ꯂꯣꯏꯅꯅ ꯀꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ 50 ꯔꯣꯝꯗꯁꯨ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯆꯦꯛ ꯇꯧꯕꯗ ꯅꯠꯇꯅ ꯕ꯭ꯂꯗ ꯇꯦꯁꯠ ꯇꯧꯕꯒꯤ ꯊꯕꯛꯁꯨ ꯆꯠꯊꯈꯤ ꯍꯥꯏꯔꯤ ꯑꯃꯗꯤ ꯃꯗꯨꯗ ꯆꯪꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯈꯨꯗꯤꯡꯃꯛ ꯅꯦꯁꯅꯦꯜ ꯌꯨꯠ ꯆꯦꯔꯤꯇꯦꯕꯜ ꯇ꯭ꯔꯁꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯝꯅ ꯄꯤꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ngasi akoi je Imphal East CMO team ga loinana NYCT team jiga koi health camp ama pangthok jabani Naurem Behari College Kudrapam da koi masida koi angang adegi ahan loina baki sunabagi blood test tok jaba adegi BP gumba check tok thokpa adegi hidak gumba koi darka leba kai to yin tok jabani to ngasi anaba 70 something hena la eko anaba la pulap na la pasisi gi da ko season gi matung ina koi gi cough look la hu to ba ayam bala eko khang na ba ko pa sugar gumba leba ko pagi ayam bala re ko ku ida degi moi hidak char ko asma gi case kumba leba ko di BP guli char ko di sugar gi char ko du madi lai ko Block Mission Management Unit BMMU, Jurivam, City Block, Manipur State Real Livelihood Mission, Department of Real Development and Panchayati Raj Government of Manipur Nasinduna, ngasi Jurivam District Divong de Leiba Aribam Mandapta, Divong Village ke Self-Help Group Singi Oiba, Concept Seeding Come VLF Sembagi Thoram Pangthokre, Thoram ki Sargoma Oina BMMU Jurivam City Block, Manipur State Real Livelihood Mission MSRLM na ngaklo piduna divong lekai gi self-help group taruki general body members singna kupna khanaraba matung lamdai ngambi village level federation koba VLF amasu semkre VLF sembaga mari lenina Manipur State Real Livelihood Mission gi block mission manager wahengbam premchan hai VLF sembagi pandamdi malemgi khongchet asida ekhoisu punna saru yaminaba self-help group sing village level federation na yengsinba makhong sombiba amadi mapangkal kalhanduna left Line Department Singapore Chatmin Naraga Lekai Kungi Saukat Kongtangda Saruk Yabaga Loina Lengak Asiga Punna Chatmin Naraga Lairaba Mintol Asi Mutatpangam Naba Hona Minasi Haina Fungdoki Malengi Kongsat Sida Akoisu Punna Saruga Minaba Chinese na Japanese na Malen Indians na Tawu Kudimakta Akoisu Saruga Minaba Social Inclusion Amaporapa AUG Sing BLM na Yang Sinba Makong Sombiba Aduga AUG Sing Mapangan Kalhanda 9 departments singa agriculture horticulture akogi ICDS bankers singa punna saminaraga lakai sigi lakai ga khulona riba singi sakok hundang da saruk yaba aduga lengak siga punna saminaraga lakai khun siga sira topa laira ba haiba mahiksi muthanpa ngamnaba khonaminaba Sky Hospital da Wolf Parkinson White Syndrome na naraba Imphal West gi masagi jay kunmari da ngariba nupi macha ama Sky Hospital da mai pakna laing bangam kre nupi macha asibu mai pakna laing khibada Sky Hospital gi chairman amasung chief cardiologist Dr. Larik Yangbam Syam Kishore nungaiba phongdokre One Stop Center Zirivam ki oina contract basis da staff sing low nabagi interview May Mapanda Pangthokani haina torambadagi yaihthoktuna lakibadu lagliba August 3 oina DC Zirivam ki office chamber da oina pangthoklagani hari hariba interview as inumi chungba matung pung ani taba matamda pangthokani masigi damak saruk yagadoriba candidate singna ngasidagi hauraka lagliba August 5 gi pung 5 fawgi manuda DPO IC DS Cell Jirivam DC Office Complex Jirivam Chingdong Lekai degi admit card sing lauranaba DC Jirivam Natural Amada Khangalakle Manipurda Hauzik Togliba Kangluf Anigi Irang Namaram Oiduna Lanzin Naraktuna Relief Camp Sing Dalariba Miamgi Damak Tamil Nadu gi Chief Minister MK Stalin na Lupa Crore Taragi Mamal Oigidaba Polam Sing Mateng Pangzagi Haina Manipur gi Chief Minister N Brenda Chiti Iduna Khangalakre Hariba Tengbangi Polam Sing Adu Manipur Lengak na Yaragadi Plan da Holake Hainu Su Fongdorakre Hari MK Stalin na Mahaki City da Hai Hauzik Relief Camp Singda Mioy Lising Yang Khairom Lady Haiba Pau Fangle Maram Asina Makoida Sangdraba Yadraba Polam Kaya Mathau Taramgani Hairaki Asigumba Yamna Kudong Chadaba Tanfam Asida Tamil Nadu Lengakna Manipur State Relief Material Sing Mating Pangpa Pami Maru Oina Tengpangi Polam Sing Oina Lupa Crore Taragi Oigadabat Dambur Mompap Kida
Kang hidak, maru oiba hidak langthak sing, sanitary napkin sing amadi, sangom powder na sing ba polam sing asini. City aduda makatana Chief Minister Stalin na Chief Minister N Birenbu, Manipurda maru oina more daliriba Tamil sing bu ngakpi senbina bagi damaktaso thagatpa, senbi bagi damaktaso thagatpa fungdoraki. Stalin na aroy bida CM Birengi mafumda, ma ki lenga ki maike degi mating asi pang na ba awaba PBU. Ayaba PBU loinana relief ke polam sing asi yakhulakpa yanaba Manipur amadi Tamil Nadu officials singa pau phone ba yanaba athuba matamda pau hodok pira u haina so Stalin na hairaki Hauzik Manipur da kangluf anigi marakta thokliba hana sunaba miat mipungi thaudok sing asigi matangda India ki President Draupadi Murmu na mijeng sangbinaba opposition ki MP sing nangasi taksingkre Opposition Congress ki luchingba Mallikarjun Kharge na luchingkiba MP Singi Mute Kambus aduna President Draupadi Murmu ga ngasi unaduna awang nongpoke state ama oriba VCP na lengak chalariba Manipur Hauzik Kangluf anigi marakta thoklakpa violence na miyoi kayagi punsi manghankre kaya amana leifam safam lehandre haina President gi puning jingshinki Panba yai madudi mamang thagi kunmapan amati kuntrada Indian National Developmental Inclusive Alliance India ki opposition ki MP Singi Mihut Kangbu amana Manipur da chatuna yengsilubada yaukiba MP Singh su ngasi president ke unaba aduda sarugya ki hauzik sathariba parliament ki nungzumi fam hek fam ba haurakpa numitagi hauna opposition ki MP Singh na Manipur da thogliba thaudok asigi matangda Prime Minister Narendra Modi masana house ta masagi oiba wafam thamgadabani masida natana hiram asigi matangda rule 267 ki makada discussion chatha si haina demand tawduna lakhibani adumapu ruling gi maike degi Manipur gi matang asi house da short duration discussion oina tawse masida Union Home Minister Amit Shah na paukum pihan gi hajuna lakpadagi house ki mifam nimit kayani pangthokpa ngamdana lakhibani Tampaki mafum da chatnariba lo sing chingi mafum sing da su chatna halu haina Young Women Health Organization YWHO President Thangzam Santina Haikre wafum sing asi Manipur Press Club ta pangthokiba paugi mifam amada mahakna phongdokhibani Kuki militant sing da hadak Manipur Tampaki mafum sing da landarakpa asina tampakta leriba Maitei Furup sing da Mitmai panghalle haiki irang asina mayum makai maina tumna thadok pikraba miyoi singna makoi makoigi khun singda changba yadriba foba Manipur lengak na sana ba honariba yum asigi mahuta kuki militant singbu hana makoina haurakliba lan asi namthanaba security force kaya sijinnaduna honabiu haina phungdoki Popi thadra sel taliba amadi niyam kaina narol de changsilakiba chin kuki sing Manipur dagi athuba matamda Tanthoki kadabani Suda leriba kuki militant singna sugi ground rule tugaiduna maitei singda landarakliba asina takpadi su chatnadre haibani haina sumhakna makhataki Tampakta sizinariba lojiga singda tu sizinaraga Moriada state force sangbang amdadana hojik pauda adi teno panda lai hana taze kijin kuki mitop tu bi matudayda yunsiba poibase kari aron be agenda lai Aduna ekoina state force jisu dimatik sana Moriada tambiu adu yamlaba central force jina Manipur da thazal aduga Manipur meeting jidi amata ngakte adi moje Manipur sarkana jing tinaba thamira Manipur gi yenbi traba oitarati moi matada halan raga akoi Manipur gi state force jina akanba na aga laibak da koi waro chinde puna roisan biu Aroiba maroiba bao amhana bizari Torvung Banglada Chinku ki terrorist singi asiba hasang sing fungbani hariba si suya yaroi civil war barton tobani haina logani haina Torvung Banglagi miyamna phongdokre Torvung Banglada Chinku ki terrorist singi asiba hasang fungba yaroi haina Westpur da miyangi khongchat chatuna DC office da thomzin kre ITLF ke kuki luchingba singna leikhidraba singi asiba haksang sing sijinnaduna politics sanaganu haina kokomina phongdorakli Torvung Banglada kuki chin terrorist singi asiba haksang phumba yaroi haiduna kaithel ima singna mafam aduda asoba khongchat ama chatkadauri North East Window TV na sandok sa riba ni midangi pao matang sa daloy zare miyang tabiriba singbu amuka hanna chan mabam na kurumjari.